Shona bigna napada tamlaroba nang ginong shiva tamoida lopnyamdreva anova kumon kam tau tharakli nangna shaklari nong shi shekaya takhidrang anglari enong shira shurama kuthari aishu nangi tantha oire nangi nong shiva pandida piro nangna pining bachai rakto ethok to na chet ki kan ki gano kangli nangi nong shini nok to na haining leva thamagi paro na thana ta kang tu chet ki gano mayam ngasi gi video sidadi ai se Q&A hen tawrake ani ma pan thon nama ine ado ai bu haidi aham boina viewers ki damakta ai gi ming asani pangabam ai se sagolban kharapum lekai da yum pan bane ado ai hoji se Bangalore da laye ai dum kai lei khot ke hangbi re bako ai ji Bangalore da laye ado makhata na ai sum Q&A se ai mukbang tawraga tawge tawrpane adubu sum mukbang sum taw le mukbang taw ngai tak sar kan da sum wai sabdo haidi fazana saktu saba hina fazana haibdu yadre dana ko dana ai ngasi je adum pan thoga hoina Q&A tawgen tawrai ne adi haurasi ahamba comment se Premlata smaina hangbire haibire ngonda luhong bachatpagi makeup gumba su tawbiyo chen haibire ado ai luhong bachatpagi makeup se ai soen tawjarake adum ai mamangi video sing da ko adum ai se makeup adum daily makeup tawba degi macam sum hapane ba ko basic oiba ado full makeup toina ai luhong bachatpagi ai tawjarake soi dana mathangi haidi adum yengbiyo ai video se marakta adum ke ba khotpagi se hapakpane ba ko adai hapjarake comment sa nambana haidi manaba su dum yawe duna sum comment mana mana sum ina maming do khra sum khangat laga hoina ai pathorake ba haidi loi mak halle radi matam su yam sanga sanga ni duna comment mana ba sing do adu do ai adum pathorake sumaina ma haibire Biswanath Sharma sister gi video se ai koi family loina punna yengjai yamna su nungai ba loina oijai mayam yamna thuna 30k yauhanla se sister gi channel se na haibire ado Biswanath yam thina harau jai somi comment se haidi aisu video se mar ko som lepe am thagale dum tawbodo adu degi dum leptana ai comment se ai gi video se subscribe to sanbiro 30k do yaungana ba mayam changdana hotna minarase thank you for your sweet comment Kajal RK smaina haibire ngonda skincare morning routine gumbai su blog macha amta namse na haire ado hoi ai skincare gi budi ai adum ai hoji hoji en daily use toba skincare gi matang da kitang budi ai haie mamangi video da ado adum ai makhata na kai use toba no adegi ai gi morning routine adegi man haire se morning routine gumbai video blog macha ama namse haire ado ai hoi ai eden life gumbai gi video ko ai thaga charake namaga mayam yingbiyo adum Chinglemba Singha masak se yamna fazai ko mouth watering mukbang hai ai mukbang gi video da oidune ba ko mana smaina comment tawbirai se ado thank you tom maitai na smaina haibire ngonda new subscriber ado som gi sakse maitai mande makeup na rakhang de chabusu saksu yengba nungai na hare ai se maitai mande na hare ado sije adum common di oi haidi ai swai da su mi gai nai tam da ai se aham ba yeng matam da ko maitai mande kai na haibe comment se dum ai ngun su dum lae ba ko ado ai se maitai mandri se kai malino haibira amo haidi adum karamba jati malino mayang malina trogana ai se tribal malira kai malino do comment da haibira amo wave finance mine wave hai mai maming se ko smaina in da haibire next time Roger gi mukbang oina tawro o Roger na chabasu yengba nungai ni hai ado ma se akoi Roger yam munna khangba oiduine adom nakoi Roger se chaba thakpada ma se yamna haide ai thanda sum cha leibado ma se am yawning be ka dum khong ba maning da background music kai type ta mana dum khongak bodo adu dogi ai gi ama
previous aigi blog ta Roger ruin my mukbang aina ai thagat khib da ado oidune man comment tau bi rai se ado ai hoi magi mukbang su matek ama sum yaw ba yaw na mathang hot na rake ko smaina ma haibi re toizam Anjali Laima hai asani request amata tauzage somgi ya brushes phakibado adugi journey ga video content amata sembira on hai ado Anjali aina kaurage Anjali aise aigi brushes phagi bse haidi aise clip macha namge na dikhandi ne adubu haidi sida la aga mo aise continue na hona tawbane bu ko aduduna aise almost 4 years muk changne ba aigi ya brushes phagi bse aduduna ado sir journey adum ai samlapna harage journey haragadi yam thina di wai ahamba pharakpada ko haidi chaba thakpa nungai taba dagi adum irritate oiba hinda chikpa khotpa ya sat khar matung ai ya mari su sat khi ba ko aduna yam nungai khi de adubu lakho khar kana di yam thina wai sangbodo khangba adumai tawgi aduna brushes phagi hai tari ngallingai da phapna phaina khale ado ai du yam thina haidi lai sabi mapung phara kana phabadi na ko yam thina engonda mira ko thokana nungai tabdo adumai na feel tawgi ba ko ado yam wai hai tari brushes phagi se adubu result ti dum haidi hujik oina di dum I'm happy ai with the result haidi nungai ba hujik ti lakho ka kana de adubu phabi journey haraga yam thina wai hai tare comment ama mu pathok charake Nirmala wathem hai ko mana yam haudong male yeng basu yam nungai cha basu yam clear oina chai na haibire thank you so much Nirmala ai mathangi video da so dum yeng bio ai mungbagi video so dum continue tau jarake hapjarake adu da so dum comment tau biramo yam na ko haidi common oina hangbira ba question je noi sai se kai thabak tauge yam hangbire ba ko ado ai si je pulap oina khumjarage aduga chiche gi nupa se army ro na hangbirak pa degi aingonda adum chiche gi nupa se thabak tauge adu che thabak tawraga leirira kai tawraga leino khorino myam hangbira ko yawe ba ko ai nupai thabak hairaga di ma se air force lai bane army da lai banate haidi ma se previously ai gi video amada army gi manungda moina taekwondo sanabegi aina video ama share tawki bane ba ko aduda sum army manungda nambagi army ra haina khanba su myam yawarangani ado air force ne ado ma se hujik sanabagi haidi army da attach tawba hai tare mai gi taekwondo se army da lai bane aduna army manungda sala nambane thabakti air force ne lai bane ma se aduga aigi mama aigi video da ko adum hangbirak podo haide che ge husband je kai thabak tawge khotke na hangbirak podo adugi aina introduction gi video mi semjagi bane mamang da ado ai bathan su hapcharam ge myam changna ying bio taekwondo sanaba degi my achievement gum aina khra dum sem ga thagat ki bane ko adum myam changna su ying bio ai bathan da dum hapcharam ge stage da Chitra na sumaina haibire yam pakchai video khudimak sweet couple na haibire thank you so much Chitra G block na sumaina haibire sister angang yaura matungda body maintain kamain tawge do haibire o na haibire ado body maintain se yam kanna adum haidi normal adum khangde kamai haiduno ai kesu thudong na ai tungana maintain tawba laite mukbang se dum chak sum yam chai adubu haidi akoina sum cha matam da kitang limit kitang khak pa ko haidi angang yaurabani haina koina mayam sa sanbado haidi feeding tawba boy gira ntra isa do warak pani na mayam lammi dana ko ado haidi isa gi on chang chabiyo adum pregnant oiba taraga su natraga na angang gi feeding tawboy taraga su hen extra sa sanbado adu isa da hena weight gain oidana ko aduna adum nongba chaba yaba haidi isa gi limitation do lairaga cha taraga di dum weight control tawba ngambane ado aise adum morning gumba haipet adum workout tawwe aduga evening walk chatle sumaina haidi isa do haidi humang thokna ba ko kitang nomagi oina kitang isa do haidi workout taw taraga di humang thok taraga di khuna chagi myam thu tumi dana ko aduduna adum ai adugi matang da su ai eden in life ta ai hapjarake adum myam ningbiyo adudi comment sumain tawrage ngasi gi oini swai loi chelage ado makhata na comment adum ainda haidi hangning ba question lai taraga su myam dum hangbiro kai video sem sige mubangi video kai nam sige natraga na ai eden life natraga kai haidi mapan thok po igra any asomna lai pasation primak adum ai loina pajai ado ngasi comment sida pahauda ba yaw taraga su ai mathangda adum pathok number hotna jarake myam comment to sanbiro adudi bye bye ngasi gi oini digainers